ता खुदोम कन्ना कोलु हे मसी के हमें से सावनगे चेक खलो ने हमें पुपु तो बा हंदू है बुट हनु बितु की मा पोट छे नंग न थुगाई रे तन तौरी सिते हे तो नाउ नंग छे मथोंग लाइ मचा दे त कोइबो पुपु तो बा बुट हनु बिदु की मा पोट ओइरदी असिबु करी ओजानु आई सु खंगद्री ने तन्ना असिबु कई ओजानु ता खुदोम लाओ चंगसिलगा येंगसि ता खुदोम पुपु तो मगे हमें सिदी मवोंग अमनिने एरोप्लेन दौनगा पाइने तन्ना पुपु तो मगे हमें सिदी आई ओइना पामले एदा इमागी पारी नुक्सीबा इमा इचा पुन्न लैमिन्नखिनबा चही कुमजा कया यामलक्ले फत्रबा निंथौगी लान्मीसिंगी मखुत्ता नंगी नपावंगी थवाइसु पिखमनखिबनी अइबु मागी तालोई ओइगे यादे हाइदुना इमा इचा बुद्धीना ओत्पिखि मिटिंग ताबिलिबु पुम्नमक्पु सोनम जनुना खुरुमजरी ngasisu mayamgidamagta anogo wari amamuk puduna lakjari ngasigi wari asidi mabukjel yamna pikpa launam tauba lainingba nupa amagi wari ni mayam punna taminarasi thaina mamangai yamna fajaraba uwa hailai marang kaina hoba khungang ama leirami khungang adugi chidaida mabukjel yamna pikpa launam tauba lainingba amashu leirami adubu mabukjel pikpa lainingba nupa adudi khungang adugi senjaw yamna paiba lawyam chaba nupa amanadi mahakpu yamna thajarami yamna sulumna lawjarami lawyam chaba nupa adu mahakki leiriba sanalupa lanthum mayam adu senabada mahak awaba ama oirami huran basing laktuna leijariba lanthum sing huran krabadi khanbada mahak mathwai su yamna warami nongmadi mahakna shumna khalaklami aina nahan makai aigi lanthum sing asi huran basingi makhuttagi ngakthoknaba asuk waruriba asidi lalam ledana khulgi chidaida leiba lainingba oja adugi manakta thamluba yaina mahaki khangpok sangadu dadi huranba kanana su changloi aduga mahakna su cheksinna senabigani asi khalladuna lawyam chaba nupa aduna magi mamal yamlaba sanalupa sel sing adu puraga lainingba nupa adugi manakta laklammi aduga asumna haijarami oza aina lakjariba se ओजागी खांगपुक संग असिदा आइगी ममल यामलबा सनालुपा सिंग असि खरा थंबियु हाइजब लाकपनी आइखोइगी लेबाक असिदी हुरान चिंथी यामना मरांग काई अदुबु ओजागी खांगपुक संग असिददी हुरान बा अमत चंगलक्लोई मरम असिना आइगी ममल यामलबा सनालुपा सिंग असि ओजागी खांगपुक संग असिदा थमजरमगी लाइनिंगबा नुपा अदुदी सनालुपा मयामदु उबदा यामना हराउरमी मसीगी मयाम असी लेरबदी मागी पुंसीगी ओइना नुंगाइने हिंगबा यारनी खलम्मी लवयाम चाबा नुपा अदुदी लाइनिंगबदुबु यामना थाजना खांगपोक संग अदुगी मचीदा तौथोकलगा मागी सनालुपा सिंग अदुबु फुमजिल्लम्मी अदु हेक लोइबगा आइगी सनालुपा सिंग असे ओजागी मनाक्ता थमजरमलबनी अइना ओजाबु थाजबगी ममल यामलबा आइगी सनालुपा सिंग असि ओजागी मनाक्ता लोटलगा थमलंबनी आइगी थाजबा असि मांगहनगनु हाइरकलम्मी लाइनिंगबा नुपा अदुना नंगना हाइरिबदुदी हाइद्रबसु याबा वानी नाहाकी सनालुपा असिदा अइना मितागदबा लैते
ꯃꯔꯝꯗꯤ ꯑꯩꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ, ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯠꯇ ꯀꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔ ꯂꯩꯕꯒ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯅꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯌꯦꯡꯗꯤ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯅ ꯅꯉꯣꯟꯗ ꯄꯦꯜꯍꯟꯗꯕ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯩꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯕꯗ ꯑꯩꯒꯤ ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯃ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ, ꯐꯔꯦ, ꯅꯍꯥꯛꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ, ꯅꯤꯡꯊꯤꯅ ꯆꯠꯄꯤꯔꯣ, ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯔꯨ ꯄꯩꯔꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯔꯨ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯃꯀꯣꯛꯇ ꯆꯔꯨ ꯑꯗꯨꯕꯨ ꯍꯥꯞꯂꯒ ꯃꯍꯥꯛ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯅꯤꯡꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯆꯪꯕꯤꯔꯛꯎ ꯑꯣꯖꯥ, ꯑꯣꯖꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯍꯣꯡꯂꯛꯂꯕ꯭ꯔꯥ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗꯦ꯫ ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇꯒꯤ ꯆꯔꯨ ꯃꯆꯦꯠ ꯑꯃ ꯇꯥꯔꯛꯇꯨꯅ ꯑꯩꯒꯤ ꯁꯝꯗ ꯅꯞꯂꯔꯦ꯫ ꯑꯩꯗꯤ ꯂꯥꯏꯕꯨ ꯇꯁꯦꯡꯅ ꯅꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯄ ꯇꯧꯍꯩꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯑꯇꯣꯞꯄ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯣ, ꯆꯔꯨ ꯃꯀꯥ ꯑꯃꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ, ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯂꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯅꯕ ꯅꯝꯊꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛꯇ ꯅꯞꯂꯤꯕ ꯆꯔꯨ ꯃꯆꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯪꯗꯕꯅ, ꯑꯣ, ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯂꯤꯕꯅꯣ, ꯑꯉꯛꯄꯅꯤ, ꯆꯔꯨ ꯃꯆꯦꯠ ꯑꯁꯤꯒꯤꯗꯃꯛꯇ ꯀꯌꯥꯗ ꯂꯨꯝꯅ ꯂꯧꯔꯤꯕ, ꯌꯥꯝꯅ ꯁꯦꯡꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯣꯖꯥ, ꯆꯔꯨꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯣ, ꯑꯗꯨꯒ ꯅꯍꯥꯛ ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯟꯅꯕꯗꯨꯅ, ꯅꯪꯒꯤ ꯄꯣꯠꯆꯩꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯗ ꯁꯤꯟꯅꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ, ꯄꯣꯠꯆꯩ ꯁꯤꯟꯅꯈꯤꯕꯗꯤ ꯂꯩꯇꯦ,
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯃꯌꯥꯗ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯗꯤ ꯐꯨꯝꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯊꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯔꯨ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯁꯨꯝꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥꯗꯨ ꯈꯨꯗꯛꯇ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯨꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯜꯂꯒ ꯊꯅꯝꯂꯕꯅꯤꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥꯗꯣ ꯍꯨꯔꯥꯜꯂꯝꯂꯣꯏ, ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯒ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯠꯂꯒ, ꯍꯦ ꯍꯨꯔꯥꯟꯕ, ꯅꯪꯅ ꯍꯨꯔꯥꯜꯂꯨꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ, ꯅꯪꯒꯨꯝꯕꯅ ꯍꯨꯔꯥꯟꯕ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯥꯎꯅ, ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅ ꯈꯟꯖꯔꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯔꯥꯟꯕ? ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯟꯖꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝꯗꯣ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯃꯍꯥꯛꯅ ꯀꯣꯟꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯂꯧꯊꯣꯛꯂꯒ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯔꯨ ꯑꯃꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯍꯟꯕ ꯉꯝꯈꯤꯗꯕꯗꯨ ꯁꯅꯥꯗꯨꯅꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜꯕꯨ ꯌꯥꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯏꯄꯤꯁꯣꯠ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫